Hello mayam, easy maker na taram nokseri. Do mayam sida ina nahan koi mamang ida loan gi bedo koi part 1 da loan gi bedo adu sida lechere adu koi na mamang gi video yang bi hauda ba jingna koi si ahan ba ngasi na ahan ba yang bagum boy tadi ai channel da koi gi mamang gi da gi hauruk pa kan starting gi do yaw bi ne adu mayam na ai channel je hang to ga dum yang biro aduga mathang manang naina dum yang biro aduga ai video se ai channel se mayam subscribe to dibo iragadi ai channel se subscribe to biramo aduga ngasi anongo yang bo iragana adusu samanana ai video se subscribe to biramo adu matam mangan da bida ai salauna dum haura se mayam adu mayam aina si circle size si ji ma pura loi khre matung da koina kamaina tawgdagi habada sigi mathak sida koina mamang gi ai gi sida leiba koi gi semana basket ki tai da mathak sida koi semana karak pu yu se sigi je koina kamaina lon ge habado ai me ham do sara ge ai semana sum leiba koina langje tum kaino tawda bida koina langse dum koina sida koina langje thadat pa khopa koina kathapi da bida dum sidagi dum starting hoba semana dum si haudori se mayam sidagi hatam makti khoina magi keno se kala roi skip tawroi sida leidiba mayam na ju bide na se sidagi haudoiba thinba se kamai thinge da habida ai mayam do sarake sidagi khatang di kantak tarani maya adi khara chiet na lon gi binaina ado sigi posidagi khoina sigi stisidagi semana long khat kadaba tumatum da semana dum sakmana monda somna kan da su semana long gadaba semana leire da lon ba kan da mayam ai am ka hana mayam da hajaramge aina loli base sigi parsidagi lon tadi sidagi lon ba hotadi akoina sigi mai apak ko sido chakhine ba do khoi sina akoina basket ki type da olak na bangi gi akoina sidagi hawra kada ba sidagi nate hawdori se sigi pasidagi sigi maningi da leiri base tong tho leiri se sidagi hawgada ba ado hawbasina maya sidagi hawbasina soma kangi aroi bagi en sibo lon gada ba akoina samana do mayam koi first roll loigre ado koina mamang gida circle lon gi bada aroi bada machine ni koina da chungsin na han bado damaina sigi ahan ba kano sidagi makhong si ga koi aroi bagi makhong si pusalak samana mana pusalani mayam duga si mana leirani adu matungda akoina langje koina mamang ga tawgiba chap manana sem mai tawrani adu ngasai gaina koina sigi maning sida atongba leiriba makhong sidagi lokhat bane ba sidagi koina lokhat ki baje sidagi lokhat bane ba adu hatamutti koina lon ga dawrise sidagi lon ga daba sidagi lon ka kadaba do yengse kamaina lon ge habdo sidagi mai lon khalani kamana silon ba se maya maina lon doise round ani da loisan jage yam chaw mayam na biek se khara yam na chawhan ge manung da ga hai bo su dum masigi round se dum ahum mari gum dum tawbira su kai su kai de do ai gidi pangchak chawba biek na tabani na ina kamo tawjarani brown ani da dum loisan jage samaina lon bajina ngasai gi duga chap manana sibo loibo lon to ni me sibo mayam ai lon bo sida lejere do si phajana basket mo ga dum tare mayam na ju bigamani to
ꯑꯗꯨꯝ ꯐꯖꯅ ꯇꯥꯔꯦ ꯑꯗꯨꯒ ꯁꯤꯒꯤ ꯃꯈꯣꯡ ꯑꯅꯤꯁꯦ ꯑꯩꯈꯣꯏꯅ ꯇꯥꯏꯁꯟꯅꯕꯤꯒꯗꯕ ꯁꯤ ꯍꯥꯏꯗꯤ ꯁꯤ ꯐꯖꯅ ꯇꯥꯔꯦ ꯃꯌꯥꯝꯅꯁꯨ ꯎꯕꯤꯔꯝꯃꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕꯒꯤ ꯃꯈꯣꯡꯁꯦ ꯁꯤꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯑꯔꯣꯏꯕꯒꯤ ꯁꯤꯒꯤ ꯃꯆꯤꯟꯁꯦ ꯑꯩꯈꯣꯏꯅ ꯇꯥꯏꯁꯟꯅꯗꯣꯏꯅꯤ ꯑꯅꯤꯁꯦ ꯁꯨꯃꯥꯏꯅ ꯂꯧꯔꯅꯤ ꯃꯈꯣꯡꯁꯦ ꯂꯨꯖ ꯇꯧꯍꯜꯂꯒ ꯑꯍꯥꯟꯕꯒꯤ ꯃꯈꯣꯡꯁꯤꯗꯒꯤ ꯊꯤꯟꯇꯣꯛꯑꯒ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯑꯔꯣꯏꯕꯒꯤ ꯃꯈꯣꯡꯁꯦ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕꯒꯤ ꯃꯈꯣꯡꯁꯤꯗ ꯍꯥꯞꯆꯤꯜꯂꯛꯀꯗꯣꯏꯅꯤ ꯄꯨꯁꯜꯂꯛꯑꯅꯤ ꯁꯨꯃꯥꯏꯅ ꯄꯨꯁꯜꯂꯛꯑꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯂꯪ ꯑꯃꯃꯨꯛ ꯂꯣꯟꯈꯠꯂꯅꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯕꯥꯁꯀꯦꯠ ꯇꯥꯔꯅꯤ ꯃꯌꯥꯝꯅꯁꯨ ꯎꯕꯤꯔꯝꯃꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯂꯪꯁꯦ ꯑꯩꯈꯣꯏꯅ ꯄꯨꯈꯠꯂꯒ ꯑꯃꯨꯛ ꯂꯣꯟꯈꯠꯂꯅꯤ ꯑꯃ ꯑꯗꯨꯒ ꯂꯣꯏꯔꯦ ꯁꯨꯃꯥꯏꯅ ꯃꯌꯥꯝꯅꯁꯨ ꯎꯕꯤꯔꯝꯃꯅꯤ ꯁꯤ ꯐꯖꯅ ꯇꯥꯔꯕꯅꯤ ꯁꯤ ꯂꯩꯔꯦ ꯑꯗꯣ ꯑꯩꯒꯤꯁꯦ ꯂꯪꯁꯦ ꯑꯩꯅ 100 ꯒ꯭ꯔꯥꯝꯒꯤ ꯂꯧꯕꯅꯦ ꯑꯗꯣ ꯁꯤ ꯈꯛꯇꯪ ꯉꯥꯏꯔꯦ ꯂꯦꯝꯃꯤꯕꯁꯦ ꯑꯗꯨ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯂꯪꯒꯤ ꯀꯩꯅꯣꯁꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯂꯪꯁꯦ ꯀꯌꯥꯃꯨꯛ ꯗꯔꯀꯥꯔ ꯑꯣꯏ ꯀꯥꯏ ꯍꯥꯏꯕꯗꯨ ꯑꯗꯨꯝ ꯈꯪꯕꯤꯔꯝꯃꯅꯤ ꯁꯤ ꯑꯩꯈꯣꯏꯅ ꯁꯥꯏꯠ ꯑꯃ ꯂꯣꯟꯕ ꯀꯥꯟꯗ 100 ꯒ꯭ꯔꯥꯝ ꯍꯧꯖꯤꯛ ꯀꯛꯊꯠꯂꯁꯤ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯊ꯭ꯔꯦꯗꯁꯦ ꯀꯛꯊꯠꯂꯦ ꯃꯌꯥꯝ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯥꯏꯠ ꯇꯧꯔꯗꯝꯅꯦ ꯑꯩꯈꯣꯏꯅ ꯊ꯭ꯔꯦꯗꯁꯦ ꯁꯨꯃꯥꯏꯅ ꯀꯛꯊꯠꯂ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯃꯅꯨꯡꯂꯣꯝꯗꯒꯤ ꯁꯨꯃꯥꯏꯅ ꯍꯥꯏꯠ ꯇꯧꯔꯅꯤ ꯁꯨꯃꯥꯏꯅ ꯍꯥꯏꯠ ꯇꯧꯁꯟꯕꯤꯔꯕ ꯐꯖꯅ ꯇꯥꯔꯕꯅꯤ ꯃꯌꯥꯝ ꯕꯥꯁꯀꯦꯠꯇꯣ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯃꯌꯥꯝ ꯑꯗꯨ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯁꯤꯁꯤꯒ ꯆꯞ ꯃꯥꯟꯅꯕ ꯑꯃꯃꯨꯛ ꯁꯥꯏꯠ ꯑꯃꯒꯤ ꯂꯣꯟꯒꯗꯣꯏꯅꯦ ꯑꯩꯈꯣꯏꯅ ꯑꯗꯣ ꯑꯩꯈꯣꯏꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯩꯅ ꯁꯦꯞ ꯑꯣꯏꯅꯕ ꯍꯥꯏꯗꯨꯅ ꯑꯃ ꯂꯣꯜꯂꯒ ꯊꯝꯖꯔꯦ ꯑꯗꯣ ꯆꯞ ꯃꯥꯟꯅꯕꯅꯤ ꯃꯌꯥꯝꯁꯤ ꯁꯥꯏꯖꯁꯦ ꯆꯥꯎꯕ ꯆꯞ ꯃꯥꯟꯅꯒꯅꯤ ꯑꯩꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯁꯦꯞ ꯇꯥꯏꯝ ꯁꯦꯞ ꯑꯣꯏꯅꯅꯕꯅ ꯑꯗꯨꯝ ꯊꯝꯖꯤꯟꯈ꯭ꯔꯦ ꯁꯨꯃꯥꯏꯅ ꯑꯩꯅ ꯁꯥꯔꯒ ꯊꯝꯃꯕꯅꯦ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯤ ꯑꯅꯤꯁꯦ ꯇꯥꯏꯁꯟꯅꯔꯅꯤ ꯁꯨꯃꯥꯏꯅ ꯇꯥꯏꯁꯟꯅꯔꯛꯀꯗꯣꯏꯅꯤ ꯇꯥꯏꯁꯟꯕ ꯀꯥꯟꯗ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯁꯥꯏꯖꯁꯤꯗ ꯑꯩꯈꯣꯏꯅ ꯇꯥꯏꯁꯟꯅꯔꯛꯀꯗꯣꯏꯅꯦ ꯐꯣꯠꯂꯛꯀꯗꯣꯏꯅꯦ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯣ ꯑꯅꯤꯁꯦ ꯁꯥꯏꯖ ꯆꯥꯎꯕ ꯆꯞ ꯃꯥꯟꯅꯕꯅꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯐꯣꯠꯄ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯑꯩꯈꯣꯏꯅ ꯖꯣꯏꯅꯤꯡ ꯇꯧꯈꯤꯕꯒꯤ ꯑꯁꯤꯗ ꯑꯗꯨꯝ ꯃꯥꯔꯛ ꯂꯩꯔꯤꯁꯦ ꯁꯤꯁꯤꯅ ꯑꯩꯈꯣꯏꯅ ꯃꯊꯛꯂꯣꯝꯗ ꯐꯣꯠꯄ ꯅꯠꯇꯕ ꯃꯊꯛꯂꯣꯝꯗ ꯐꯣꯠ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯀꯥꯟꯗ ꯚꯤꯖꯤꯕꯜ ꯑꯣꯏꯒꯅꯤ ꯈꯤꯇꯪ ꯎꯕꯒꯤ ꯆꯥꯡꯁꯤ ꯍꯦꯟꯒꯠꯀꯅꯤ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯅ ꯐꯣꯠꯄ ꯀꯥꯟꯗ ꯕꯦꯒꯁꯦ ꯑꯩꯈꯣꯏꯅ ꯁꯥꯏꯠ ꯂꯣꯝꯗ ꯊꯝꯕꯤꯕ ꯍꯥꯏꯗꯤ ꯑꯩ ꯃꯌꯥꯝꯗ ꯑꯗꯨꯝ ꯎꯠꯆꯔꯛꯀꯦ ꯁꯨꯃꯥꯏꯅ ꯁꯥꯏꯠ ꯂꯣꯝꯗ ꯊꯝꯕꯤꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯚꯤꯖꯤꯕꯜ ꯑꯣꯏꯕꯁꯦ ꯈꯤꯇꯪ ꯋꯥꯠꯂꯦ ꯑꯗꯨ ꯃꯌꯥꯝꯅ ꯈꯟꯕꯤꯔꯝꯒꯅꯤ ꯑꯩꯅ ꯁꯤ ꯊ꯭ꯔꯦꯗꯁꯦ ꯀꯔꯤꯒꯤꯅꯣ ꯃꯥꯏꯁꯦ ꯀꯛꯊꯠꯇ꯭ꯔꯤꯁꯦ ꯍꯥꯏꯗꯤꯡ ꯇꯧꯗ꯭ꯔꯤꯁꯦ ꯀꯥꯏꯅꯁꯦ ꯑꯩꯅ ꯀꯣꯟꯅ ꯁꯤꯖꯤꯟꯅꯕꯒꯤꯅꯦꯅ ꯑꯩꯅ ꯊꯝꯖꯕꯅꯦꯁꯦ ꯑꯗꯨ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯐꯣꯠꯂꯒ ꯌꯦꯡꯉꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯤꯒꯤ ꯁꯥꯏꯠ ꯑꯅꯤꯁꯦ ꯑꯩꯈꯣꯏꯅ ꯐꯣꯠꯄ ꯀꯥꯟꯗ ꯑꯅꯤꯁꯦ ꯇꯥꯏꯁꯟꯕꯤꯕ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯃꯑꯣꯡꯁꯤꯗ ꯌꯦꯡꯉꯁꯤ ꯃꯌꯥꯝ ꯐꯣꯠꯂꯒ ꯍꯧꯖꯤꯛ ꯐꯣꯠꯆꯔꯛꯑꯒꯦ ꯑꯁꯤꯗꯒꯤ ꯍꯧꯖꯒꯗꯕ ꯑꯩꯈꯣꯏꯅ ꯍꯧꯕ ꯀꯥꯟꯗ ꯁꯨꯃꯥꯏꯅ ꯑꯔꯣꯏꯕꯒꯤ ꯂꯪꯁꯦ ꯁꯤꯒꯤ ꯑꯔꯣꯏꯕꯒꯤ ꯂꯪꯁꯤꯒ ꯑꯁꯣꯝ ꯅꯥꯀꯟꯒꯤ ꯑꯇꯣꯞꯄ ꯁꯥꯏꯠꯀꯤ ꯑꯔꯣꯏꯕꯒꯤ ꯂꯪ ꯑꯅꯤꯁꯦ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯅꯥꯝ ꯑꯃ ꯂꯪ ꯑꯅꯤ ꯂꯩꯔꯤꯁꯦ ꯂꯣꯏꯅꯃꯛ ꯂꯧꯕ ꯅꯠꯇꯕ ꯑꯃꯈꯛꯇꯪ ꯂꯧꯒꯗꯕ ꯁꯤꯡꯒꯜ ꯑꯁꯣꯝ ꯅꯥꯀꯟꯒꯤꯁꯦ ꯑꯩꯈꯣꯏꯅ ꯁꯤꯡꯒꯜ ꯂꯧꯒꯅꯤ ꯃꯅꯨꯡꯂꯣꯝ ꯊꯪꯕꯁꯦ ꯑꯩꯈꯣꯏꯅ ꯂꯧꯕ ꯀꯥꯟꯗ ꯃꯄꯥꯟꯂꯣꯝ ꯊꯪꯕ ꯅꯠꯇꯕ ꯁꯤ ꯅꯠꯇꯕ ꯑꯩꯈꯣꯏꯅ ꯃꯅꯨꯡꯂꯣꯝ ꯊꯪꯕꯁꯦ ꯁꯨꯃꯥꯏꯅ ꯂꯧꯒꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯪ ꯄꯨꯁꯜꯂꯦ ꯑꯩꯅ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯐꯣꯠꯂꯅꯤ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯁꯤꯒꯤ ꯂꯪꯁꯦ ꯁꯨꯃꯥꯏꯅ
Sumana potani adugi matungda si langse akoina manung lomba thamongsi mena gi matungda akoina ngasagi da mai chaman ba mongda manung lomgi thangba langse sumana songi chu manung lom thangbani se sumai lorani adu matungda sigi langse laani aduga akoina sumana phawdore me adu phawdo matungda sigi haje akoina puthorokiba sigi thread se sigi je ahanbagi first ki thread sida akoina ngasai pusangi budo mana si pusalakba mana adu sumai leya matungda songi ju sak mana mongda si akoina loi sumana londoine sumai leire sigi chu sak mana mongda sumai leire me sumai sum lon baji me akoina lolaka doise som nakan sida aina beki koigi mamai oigena khalle ade hang doine duduna akoina lon doise sidagi tangkai kitang helap oiba tangkai kitang hello ta swai mo ki chang sida oidoine adugo lon doine adugo photo ne swai kai di follow me swai sum follow pasina mayam ngasagi kaino da sida leijare akoina si joining part semgi bedo sida leijare mayam si pura biet ola bane ade akoina ji pangada use mari wali aduga aigi se aina chen pangena khalamane do chen je sigi color sigi machu se ainonda leidre aduduna aina hoji chen gi mota aigi sida aina palakhiba sumana khumjan nangai khugi sumana lok tawbase sigi sida dum semage ado ai hanji hana beki mari se hana semjarage beki mari se aina sum masu se mana da ba man lawjeraga phajagane na khalle du masu mana da ba ma lawraga tawrage ado koina lawdoi ba makhongje chenje 22 lawgani me ningjang bi ho me ado si khara dum sumana thambiba mana khara dum thambire adu matungda aina tawdoise sumana leya koi ngasi akoigi surrounding se yamna khara noisy ore mayamna taagda sum ngai 1 2 makhong lokodi mayam dum hana su dum aina so haijagara bunhe dum chap mana bomong sumana 22 logadaba mayam sida leijare adu mayam aina mayam da hajaninga na si aina ngasai 22 habdo 22 jo aina kitang tiengedaba male na aina makhong sini panan mo hawkalakha makhong kunthra 30 chen ojare adu koi haji makhong diskiba ma tawraga aigi mamangi video da aina lon gibda duga samana mongda dumayam nagi video mamangi duda dum changaga yengbiyo adu chamana na dum samana aina mari kamai longi bege habdu matanga dum yarongani samana la ani adu mayam na lon ba kanda in mayam da hajani bon su le hore mamangi da soina haikre koina samai lolok pa kanda samai la pa chenje koina lon ba kanda chomda kanda gini ko lon bi dorse sigi mayai gise sida leriba me sigi mayai gi atongse sidagi sigi makhong sidagi lon doise somdi lon be yade somdi lon be yade sidagi lon doise adu haije bani mayamda samai leya si lon basina horen aroi bu lon ge da ba maya first row to sida leijare loire matungda kan lon lora matungda sigi je first row lora matungda akoina makhong ma thangka piba makhong ma akoina
ꯁꯨꯃꯥꯏꯅ ꯊꯥꯡꯒꯠꯄꯤꯔꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯁꯤꯒꯤ ꯑꯗꯨꯝ ꯁꯤ ꯆꯦꯟ ꯑꯃꯁꯦ ꯀꯥꯜꯂꯒ ꯁꯤꯗꯩ ꯑꯗꯨꯝ ꯂꯣꯟꯕ ꯍꯧꯔꯅꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯂꯣꯟꯒꯗꯣꯏꯁꯦ ꯔꯣ ꯑꯃ ꯂꯣꯏꯈ꯭ꯔꯦ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯂꯣꯟꯗꯣꯏꯁꯦ ꯔꯣ 3 ꯂꯣꯟꯒꯗꯕ ꯔꯣ 3 ꯂꯣꯟꯒꯗꯕ ꯁꯤꯒꯤ ꯑꯁꯥꯡꯕꯁꯦ ꯁꯤꯒꯨꯝꯕ 3 ꯂꯣꯟꯒꯗꯕ ꯑꯃ ꯁꯨꯈ꯭ꯔꯦ ꯑꯗꯣ ꯑꯅꯤ ꯑꯃꯒ ꯁꯤ ꯑꯩꯈꯣꯏ ꯂꯣꯜꯂꯁꯦ ꯃꯌꯥꯝ ꯁꯤ ꯂꯣꯟꯕ ꯉꯁꯥꯏꯒꯤ ꯔꯣ 3 ꯂꯣꯟꯒꯅꯤ ꯍꯥꯏꯕꯗꯣ ꯑꯩꯅ ꯑꯗꯨ ꯂꯣꯟꯕ ꯂꯣꯏꯈ꯭ꯔꯦ ꯑꯗꯨ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯁꯤꯅ ꯃꯄꯥꯟ ꯊꯪꯕꯅꯤ ꯁꯤꯅ ꯃꯅꯨꯡ ꯊꯪꯕ ꯄꯥꯟꯅꯤ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯅ ꯃꯅꯨꯡ ꯊꯥꯡꯕꯁꯤ ꯑꯗꯨꯝ ꯃꯅꯨꯡꯗ ꯂꯩꯍꯜꯂꯒ ꯁꯨꯃꯥꯏꯅ ꯇꯪꯈꯥꯏ ꯐꯣꯜ ꯇꯧꯁꯟꯕ ꯐꯣꯜ ꯇꯧꯁꯜꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯐꯣꯜ ꯇꯧꯁꯜꯂꯅꯤ ꯑꯗꯨꯒ ꯁꯤꯒꯤ ꯃꯆꯤꯟ ꯑꯔꯣꯏꯕꯒꯤ ꯁꯤꯗꯒꯤ ꯁꯣꯝ ꯅꯥꯀꯟꯒꯤ ꯃꯆꯤꯟꯁꯦ ꯁꯤꯗ ꯊꯤꯟꯕ ꯂꯩꯔꯦ ꯑꯗꯨ ꯃꯇꯨꯡꯗ ꯁꯤ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯐꯣꯠꯈꯤꯕꯗꯣ ꯑꯗꯨꯗꯨꯒ ꯆꯞ ꯃꯥꯟꯅꯩ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯕꯦꯛ ꯐꯣꯠꯈꯤꯕꯗꯣ ꯁꯣꯝ ꯅꯥꯀꯟꯗ ꯁꯤꯗ ꯐꯣꯠꯈꯤꯕꯗꯣ ꯑꯗꯨꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯐꯣꯠꯆꯜꯂꯛꯀꯗꯣꯏꯅꯤꯁꯦ ꯑꯗꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯨ ꯃꯇꯨꯡꯗ ꯁꯤ ꯃꯈꯣꯡ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯃꯅꯨꯡꯒꯤꯗꯣ ꯃꯅꯨꯡꯒꯤ ꯁꯥꯏꯗꯀꯤꯗꯨꯒ ꯁꯤꯒꯤ ꯃꯅꯨꯡꯒꯤ ꯁꯥꯏꯗꯁꯤꯒ ꯑꯅꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯂꯩꯔꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯄꯨꯁꯜꯂꯛꯑꯒ ꯃꯈꯣꯡꯁꯦ ꯑꯗꯨꯃꯥꯏꯅ ꯄꯨꯊꯣꯛꯄꯤꯔꯛꯄꯗꯣ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯝ ꯃꯌꯥꯝꯅ ꯃꯔꯤꯁꯦ ꯈꯔ ꯆꯥꯍꯟꯒꯦ ꯑꯩꯒꯤꯗꯤ ꯀꯩ ꯍꯥꯏꯔꯒ ꯃꯈꯣꯡ ꯑꯗꯨꯝ ꯈꯔ ꯍꯥꯞꯇꯣꯛ ꯍꯥꯞꯆꯤꯟ ꯇꯧꯔꯒ ꯑꯗꯨꯝ ꯌꯥꯏ ꯃꯔꯤꯁꯦ ꯈꯔ ꯄꯥꯍꯟꯒꯦ ꯀꯩ ꯍꯥꯏꯔꯁꯨ ꯑꯩꯅ ꯁꯤꯖꯤꯟꯅꯔꯤ ꯑꯩꯅ ꯂꯣꯟꯒꯩꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯔꯣ 3 ꯈꯛꯇꯅꯦ ꯑꯗꯨ ꯃꯌꯥꯝ ꯃꯔꯤ ꯑꯗꯨꯝ ꯍꯥꯞꯄꯤꯔꯒ ꯑꯗꯨꯝ ꯂꯣꯟꯕꯁꯨ ꯌꯥꯏ ꯑꯗꯣ ꯑꯩꯗꯤ ꯕꯦꯒꯁꯦ ꯄꯥꯛꯆꯥꯎ ꯆꯥꯎꯕ ꯅꯠꯇꯕꯅꯤꯅ ꯑꯩꯅ ꯃꯔꯤꯁꯦ ꯌꯥꯝ ꯀꯟꯅ ꯆꯥꯎꯍꯟꯅꯤꯡꯗ꯭ꯔꯕ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯞꯆꯔꯒꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯐꯣꯠꯀꯗꯣꯏꯅꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯔꯤ ꯉꯁꯥꯏ ꯂꯣꯟꯈꯤꯕꯗꯣ ꯁꯤꯗ ꯂꯩꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯥꯞꯆꯤꯜꯂꯁꯦ ꯃꯔꯤꯁꯦ ꯑꯗꯨ ꯃꯌꯥꯝꯅ ꯃꯔꯤꯁꯦ ꯈꯔ ꯑꯗꯨꯝ ꯆꯥꯎꯍꯟꯒꯦ ꯍꯥꯏꯔꯁꯨ ꯁꯥꯡꯍꯟꯒꯦ ꯆꯥꯎꯍꯟꯒꯦ ꯍꯥꯏꯔꯁꯨ ꯃꯌꯥꯝꯅ ꯑꯗꯨꯝ ꯃꯈꯣꯡ ꯈꯔ ꯍꯥꯞꯀꯠꯂꯒ ꯑꯗꯨꯝ ꯁꯥꯡꯍꯟꯕ ꯑꯗꯩꯗꯤ ꯈꯔ ꯌꯥꯝꯅ ꯂꯣꯜꯂꯒ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕ ꯆꯥꯎꯍꯟꯕꯁꯨ ꯌꯥꯏ ꯑꯗꯣ ꯑꯩꯈꯣꯏ ꯂꯪꯁꯦ ꯀꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯗꯣ ꯑꯩꯈꯣই ꯍꯧꯖꯤꯛ ꯂꯪꯁꯦ ꯃꯅꯨꯡꯗ ꯍꯥꯏꯠ ꯇꯧꯁꯤꯜꯂꯁꯦ ꯁꯨꯃꯥꯏꯅ ꯍꯥꯏꯠ ꯇꯧꯁꯤꯜꯂꯒ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯐꯣꯠꯈꯤꯕꯒꯤ ꯂꯥꯏꯟꯁꯤꯗ ꯑꯗꯨꯝ ꯍꯥꯏꯠ ꯇꯧꯕ ꯁꯨꯃꯥꯏꯅ ꯍꯥꯏꯠ ꯇꯧꯁꯤꯜꯂꯅꯤ ꯁꯤꯒꯤ ꯃꯑꯣꯡꯁꯤꯗ ꯑꯗꯨ ꯈꯤꯇꯪꯁꯦ ꯑꯩꯈꯣꯏ ꯀꯛꯊꯠꯂꯁꯦ ꯁꯨꯃꯥꯏꯅ ꯀꯛꯊꯠꯄꯤꯔꯅꯤ ꯑꯗꯒꯤ ꯑꯩꯈꯣꯏ ꯕꯦꯒꯁꯦ ꯃꯔꯤ ꯍꯥꯞꯆꯤꯜꯂꯁꯦ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯕ ꯀꯥꯟꯗ ꯕꯦꯒꯁꯦ ꯑꯩꯈꯣꯏꯅ ꯍꯨꯛ ꯍꯥꯟꯅ ꯍꯥꯞꯁꯦ ꯁꯤ ꯍꯨꯛꯁꯦ ꯁꯤ ꯍꯥꯟꯅ ꯍꯥꯞꯀꯗꯕ ꯁꯨꯃꯥꯏꯅ ꯍꯥꯞꯀꯗꯣꯏꯅꯤꯅꯦ ꯁꯤꯒꯤꯁꯤꯗ ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯤꯗ ꯍꯥꯞꯇ꯭ꯔꯤꯉꯩꯗ ꯍꯥꯟꯅ ꯕꯦꯒꯀꯤ ꯃꯔꯤꯁꯤꯗ ꯍꯥꯟꯅ ꯍꯥꯞꯄꯁꯦ ꯉꯁꯥꯏꯒꯤ ꯑꯩꯅ ꯊꯝꯈꯤꯕ ꯂꯪꯁꯤꯗ ꯑꯗꯨꯝ ꯍꯥꯞꯄꯗꯕꯅꯤ ꯁꯥꯏꯠ ꯑꯃꯒꯤꯗꯤ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯩꯁꯦ ꯈꯤꯇꯪ ꯍꯥꯔꯠ ꯑꯣꯏꯌꯦ ꯑꯩꯅ ꯂꯣꯟꯕ ꯀꯥꯟꯗ ꯈꯔ ꯆꯦꯛꯁꯤꯟꯅ ꯈꯔ ꯇꯥꯏꯠ ꯑꯣꯏꯅ ꯂꯣꯟꯈꯤꯕꯒꯤ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯂꯪꯁꯦ ꯃꯅꯨꯡꯂꯣꯝꯗꯒꯤ ꯁꯨꯃꯥꯏꯅ ꯃꯄꯥꯟꯂꯣꯝꯗ ꯄꯨꯊꯣꯔꯛꯄ ꯁꯨꯃꯥꯏꯅ ꯁꯤ ꯂꯩꯔꯦ ꯁꯨꯃꯥꯏꯅ ꯂꯪꯁꯦ ꯆꯤꯡꯊꯣꯛꯄ ꯁꯨꯃꯥꯏꯅ ꯑꯗꯨ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ
ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯍꯨꯛꯁꯦ ꯁꯤꯒꯨꯝꯕ ꯅꯠꯇꯕ ꯑꯇꯣꯞꯄ ꯍꯨꯛ ꯑꯃ ꯂꯩꯕꯅꯦ ꯑꯗꯨꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯅ ꯍꯦꯜꯂꯦ ꯑꯩꯈꯣꯏꯒꯤ ꯃꯇꯣꯟ ꯐꯥꯛꯇꯣꯛꯄꯤ ꯑꯃ ꯂꯩꯕꯅꯦ ꯑꯗꯨꯅꯗꯤ ꯅꯨꯡꯉꯥꯏꯕꯅꯦ ꯑꯗꯣ ꯑꯩꯒꯤꯁꯦ ꯑꯩꯉꯣꯟꯗ ꯂꯩꯇ꯭ꯔꯦ ꯑꯗꯨꯗꯒꯤ ꯁꯤ ꯑꯣꯏꯅ ꯑꯩꯅ ꯁꯤꯖꯤꯟꯅꯕꯅꯦ ꯁꯤꯁꯤꯅ ꯑꯃꯨꯛ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯂꯦꯕꯔ ꯆꯪꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯁꯨꯃꯥꯏꯅ ꯂꯩꯔꯅꯤ ꯁꯤ ꯈꯤꯇꯪ ꯑꯩꯅꯁꯨ ꯉꯁꯥꯏ ꯍꯥꯏꯈꯤꯕꯗꯣ ꯈꯤꯇꯪ ꯀꯜꯂꯦ ꯁꯨꯃꯥꯏꯅ ꯐꯣꯠꯂꯅꯤ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯨ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯂꯪꯁꯦ ꯑꯃꯨꯛ ꯍꯥꯏꯠ ꯇꯧꯁꯟꯕ ꯁꯨꯃꯥꯏꯅ ꯍꯥꯏꯠ ꯇꯧꯁꯟꯕꯤꯔꯅꯤ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯃꯑꯣꯡꯁꯤꯗ ꯁꯤ ꯂꯩꯔꯦ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯈꯔ ꯁꯥꯡꯅ ꯑꯗꯨꯝ ꯍꯥꯏꯠ ꯇꯧꯁꯟꯕꯤꯕ ꯂꯪꯁꯦ ꯁꯨꯃꯥꯏꯅ ꯁꯨꯃꯥꯏꯅ ꯍꯥꯏꯠ ꯇꯧꯁꯟꯕꯤꯔꯒ ꯑꯁꯤꯒꯤ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯑꯔꯦꯝꯕ ꯈꯔꯁꯦ ꯀꯛꯊꯠꯂꯁꯦ ꯀꯛꯊꯠꯂꯁꯦ ꯑꯗꯨ ꯆꯞ ꯃꯥꯟꯅꯅ ꯑꯇꯣꯞꯄ ꯁꯥꯏꯠ ꯑꯃꯁꯤꯁꯨ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯃꯑꯣꯡꯗ ꯍꯨꯛꯁꯦ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯂꯪꯁꯤꯅ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯍꯨꯛ ꯄꯥꯟꯈꯤꯕꯗꯨ ꯁꯤꯗ ꯂꯩꯔꯦ ꯑꯗꯣ ꯑꯩꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯇꯥꯏꯝ ꯁꯦꯞ ꯑꯣꯏꯅꯅꯕ ꯍꯥꯏꯗꯅ ꯁꯥꯏꯠ ꯑꯃꯗꯤ ꯑꯩꯅ ꯑꯣꯜꯔꯦꯗꯤ ꯄꯥꯜꯂꯒ ꯊꯝꯃꯦ ꯁꯨꯃꯥꯏꯅ ꯑꯗꯣ ꯁꯥꯏꯠ ꯑꯃꯁꯦ ꯑꯩ ꯃꯌꯥꯝꯗ ꯎꯠꯆꯔꯒꯦ ꯀꯃꯥꯏꯅ ꯄꯥꯟꯒꯦꯗꯣ ꯑꯗ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯂꯩꯈꯤꯕ ꯂꯪꯁꯤꯅ ꯑꯗꯨꯝ ꯁꯤꯖꯤꯟꯅꯗꯣꯏꯅꯦ ꯁꯤꯁꯤꯅ ꯑꯗꯨꯝ ꯐꯣꯠꯆꯔꯛꯑꯒꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯊꯤꯡꯖꯤꯜꯂꯒ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯃꯄꯥꯟꯂꯣꯝꯗꯒꯤꯁꯨ ꯐꯣꯠꯄꯁꯨ ꯌꯥꯏ ꯃꯅꯨꯡꯂꯣꯝꯗꯒꯤꯁꯨ ꯑꯗꯨꯝ ꯑꯗꯣ ꯑꯩꯒꯤꯁꯦ ꯁꯨꯃꯥꯏꯅ ꯀꯩꯅꯣꯁꯦ ꯀꯣꯆꯤꯁꯦ ꯍꯥꯟꯅ ꯊꯤꯡꯖꯤꯜꯂꯒꯦ ꯑꯗꯨꯒ ꯂꯪꯁꯦ ꯃꯅꯨꯡꯂꯣꯝꯗꯒꯤ ꯑꯣꯏꯅ ꯐꯥꯎꯗꯣꯛꯍꯜꯂꯛꯑꯒꯦ ꯁꯨꯃꯥꯏꯅ ꯂꯪꯁꯦ ꯁꯨꯃꯥꯏꯅ ꯐꯥꯎꯗꯣꯛꯍꯜꯂꯛꯑꯒꯦ ꯁꯨꯃꯥꯏꯅ ꯁꯨꯃꯥꯏꯅ ꯃꯇꯨꯡꯗ ꯑꯃꯨꯛ ꯃꯅꯨꯡꯂꯣꯝꯗ ꯑꯃꯨꯛ ꯂꯪꯁꯦ ꯆꯪꯍꯟꯈ꯭ꯔꯒ ꯃꯅꯨꯡꯂꯣꯝꯗꯒꯤ ꯑꯃꯨꯛ ꯃꯄꯥꯟꯗ ꯑꯃꯨꯛ ꯀꯣꯆꯤꯁꯤꯅ ꯑꯃꯨꯛ ꯊꯤꯟꯗꯣꯔꯛꯄ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯩꯒꯤ ꯂꯪꯁꯦ ꯈꯤꯇꯪ ꯇꯦꯜꯂꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯐꯣꯠꯂꯁꯦ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯊꯤꯟꯇꯣꯛ ꯃꯌꯥꯝꯁꯤꯗ ꯂꯣꯏꯔꯦ ꯕꯦꯒꯁꯦ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯨ ꯕꯦꯒꯁꯦ ꯁꯨꯃꯥꯏꯅ ꯂꯩꯕꯁꯦ ꯑꯩꯈꯣꯏꯅ ꯑꯩꯅ ꯁꯤꯗ ꯆꯦꯟ ꯍꯥꯞꯄ ꯑꯣꯏꯔꯕꯨꯗꯤ ꯑꯗꯨꯝ ꯂꯣꯏꯁꯤꯟꯕ ꯌꯥꯔꯦ ꯑꯗꯣ ꯑꯩꯗꯣ ꯆꯦꯟꯗꯣ ꯍꯥꯞꯇ꯭ꯔꯕꯅꯤꯅ ꯑꯩꯅ ꯍꯥꯞꯇꯣꯏꯁꯦ ꯁꯤꯗ ꯇꯣꯞ ꯑꯃ ꯑꯩꯈꯣꯏꯒꯤ ꯁꯤꯗꯒꯤ ꯕꯦꯒꯁꯤꯒꯤ ꯇꯣꯞ ꯑꯃ ꯍꯥꯞꯄꯛꯀꯅꯦꯕ ꯑꯗꯨꯒꯤꯗꯣ ꯑꯩꯈꯣꯏ ꯂꯣꯜꯂꯁꯦ ꯍꯥꯏꯗꯤ ꯑꯩꯅ ꯑꯣꯜꯔꯦꯗꯤ ꯂꯣꯜꯂꯒꯗꯤ ꯊꯝꯃꯦ ꯑꯗꯣ ꯃꯌꯥꯝꯗ ꯂꯣꯟꯕꯒꯤ ꯃꯑꯣꯡꯗꯣ ꯑꯩ ꯑꯃꯨꯛ ꯇꯥꯛꯆꯔꯛꯀꯦ ꯁꯨꯃꯥꯏꯅ ꯂꯩꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯁꯤꯗꯒꯤ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯍꯥꯞꯄꯛꯀꯗꯣꯏꯅꯦꯕ ꯑꯗꯨꯒ ꯁꯤꯗ ꯂꯣꯛ ꯄꯥꯜꯂꯛꯀꯗꯣꯏꯅꯦꯕ ꯑꯗꯨ ꯁꯤꯅ ꯍꯦꯜꯂꯦ ꯔꯥꯁꯤ ꯌꯥꯎꯕꯁꯦ ꯑꯗꯨꯗꯨꯅ ꯃꯁꯤꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯕꯦꯒꯀꯤ ꯇꯣꯞꯁꯦ ꯀꯃꯥꯏꯅ ꯍꯥꯞꯀꯦ ꯍꯥꯏꯕꯗꯣ ꯑꯩ ꯃꯌꯥꯝꯗ ꯎꯠꯆꯔꯛꯑꯒꯦ
ꯑꯗꯨ ꯌꯥꯜꯂꯕꯗ ꯑꯩꯈꯣꯏꯅ ꯆꯞ ꯃꯥꯟꯅꯅ ꯁꯤ ꯁꯨꯃꯥꯏꯅ ꯂꯧꯔꯅꯤ ꯑꯗꯨꯝ ꯅꯣꯔꯃꯦꯜꯂꯤ ꯑꯩꯈꯣꯏꯅ ꯂꯧꯕꯗꯣ ꯑꯗꯨꯒꯤ ꯇꯥꯏꯞꯇ ꯑꯗꯨꯝ ꯂꯧꯔꯒ ꯁꯦ ꯁꯨꯃꯥꯏꯅ ꯂꯧꯔꯅꯤ ꯑꯗꯨ ꯂꯧꯔꯒ ꯃꯈꯣꯡꯁꯦ ꯇꯔꯥ ꯍꯥꯏꯗꯤ ꯃꯈꯣꯡꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯅ ꯂꯧꯖꯩꯁꯦ ꯁꯤ ꯃꯈꯣꯡꯁꯤꯗꯩꯅ ꯁꯤꯐꯥꯎꯁꯦ ꯀꯩꯅꯣꯅꯦ 10ꯅꯦ ꯃꯈꯣꯡ 10ꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯁꯤ ꯂꯣꯜꯂꯛꯄ ꯀꯥꯟꯗ ꯃꯈꯣꯡꯁꯦ ꯁꯨꯝ ꯈꯔ ꯍꯥꯞꯀꯠꯂꯛꯀꯗꯕꯅꯦꯕ ꯍꯥꯏꯕꯗꯤ ꯑꯣꯚꯜ ꯁꯦꯞ ꯂꯥꯛꯄꯒꯤ ꯑꯗꯨ ꯃꯌꯥꯝ ꯇꯧꯖꯔꯛꯑꯒꯦ ꯇꯧꯔꯒ ꯁꯤ मखों तारा 2 3 4 5 6 7 8 9 10 लेरे मैं पोंगी सुमाइना तारा लेरे अदु मतुंग दा अखोइना ngasai अखोइन लोनगिबदो ममांगदो चप मानना सिगी मखोंजिमा स्किप तौरब मतुंगदा सेकेंड अनि सुबा मखोंजिदा अखोइना लोनबिबा कोसिसे सुमाइना मैंने लोलनी मैम की अगर मखों हापन फर्स्ट रो लोन की लेरे अब सी लोन लोर समय लोखगदब नतबना से ममांगी अखोगी वीडियोदा अइना स्लीपर लोन अखोइना सिगी अरोइबगी सिगी लास्ट की जिदगी अखोइना ओवल शेप तौरनागी लौगी मोद सेम स्टाइल दा सिदा कोलनी अदुगा अखोइना तक लौदोइसे सिदा 3 सिंगल चेन स्टिच अमदा हाबदी मखुन अमदा अखोइना मखों अहुम लोंखटगदबा अदुगिदो अखोइना अदुम चमानाना सिदाजु तौबिदोइने बाय लैरे खितंग दी कल्ले में से मखोंजे बाय लैरे पहले सिगदी अनि सुबरे अदुई मतुंगदा सिना लास्ट अहुम सुबा लैरे अइना ngasai हौबदा सि हौबदा लंग अरिमबदो अइना इदा लोनबदा हापजनबनि मे समाना हाइट तौखिबय वाने सि लैरे यो कल्ली में समाई लैरे समाई सिगिसे सिन लास्ट ने अखोइना 3 सिंगल चेन इन 1 स्टिच लोरे मतुंगदा अखोइना जि तौगदबबु सी दुम नेक्स्ट दुम हतमती अखोइना नॉर्मल लोनबदो यमाना दुम लोन बिरपा सुमाना दुम ओवल शेप लामने सुमाना ओवल शेप लाकदोइने सुमाइ तौबसिना अरोइब सिबो लोनगदबा मैम समाइना ओवल शेप लाकदबा अदु सिगिदो अखोइना सोम नाकना ngasai अखोइना 3 सिंगल चेन इन 1 स्टिच हादि अखोइना मखोंग अमदा अहुम लक लोनगिबदो दुमाइना सिगिसु लोलकनी अदु लोमे मोंदोइ मैम ताक्सरके सिगिसु अखोइगी सिदम लैरे आइगिसे खरा चिंतक तारे मैंने लेरे अदुई मतुंगदा सिगी सेंटर की लंग से
ꯁꯤꯒꯤ ꯁꯦꯟꯇꯔꯒꯤ ꯂꯪꯁꯤꯗ ꯁꯣꯝ ꯅꯥꯀꯟꯗ ꯊꯤꯟꯗꯣꯛꯄꯤꯈꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯍꯨꯝ ꯀꯣꯠꯇꯣꯏꯕ ꯍꯥꯏꯗꯤ ꯁꯤꯒꯤ ꯃꯈꯨꯟꯁꯤꯗ ꯑꯩꯈꯣꯏꯅ ꯑꯍꯨꯝꯂꯛ ꯂꯣꯟꯒꯅꯤ ꯁꯤꯒꯗꯤ ꯑꯅꯤ ꯁꯨꯕꯔꯦ ꯑꯗꯨꯒ ꯁꯤꯒꯗꯤ ꯑꯍꯨꯝ ꯁꯨꯔꯦ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯨ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯅꯣꯔꯃꯦꯜ ꯑꯩꯈꯣꯏꯅ ꯂꯣꯟꯕ ꯁꯤꯝꯄꯜ ꯀ꯭ꯔꯣꯁꯦꯠ ꯁꯨꯃꯥꯏꯅ ꯁꯤꯡꯒꯜ ꯀ꯭ꯔꯣꯁꯦꯠꯁꯦ ꯇꯧꯔꯛꯑꯅꯤ ꯑꯗꯣ ꯁꯨꯃꯥꯏꯅ ꯂꯥꯛꯑꯅꯤ ꯑꯗꯣ ꯁꯨꯃꯥꯏꯅ ꯂꯥꯛꯄꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯂꯣꯟꯒꯗꯧꯔꯤꯕꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯐꯥꯔꯁ ꯔꯣ ꯑꯃ ꯄꯨꯔꯥ ꯂꯣꯏꯔꯦ ꯐꯥꯔꯁ ꯔꯣ ꯑꯃ ꯂꯣꯏꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯂꯣꯟꯒꯗꯧꯔꯤꯁꯦ ꯃꯔꯤꯔꯛ 4 ꯔꯣ ꯃꯔꯤꯔꯛ ꯂꯣꯟꯒꯗꯕ ꯑꯗꯨꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯣꯟꯊꯔꯁꯤ ꯃꯌꯥꯝ ꯑꯗꯣ ꯑꯩꯒꯤꯗꯤ ꯑꯩꯅ ꯁꯨꯃꯥꯏꯅ ꯂꯣꯟꯒꯗꯕꯅꯤ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯃꯔꯤꯔꯛ ꯂꯣꯟꯒꯅꯤ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯁꯤꯗꯁꯨ ꯉꯁꯥꯏꯒꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ 3 ꯁꯤꯡꯒꯜ ꯆꯦꯟ ꯁ꯭ꯇꯤꯆ ꯑꯃꯗ ꯑꯗꯨꯝ ꯑꯗꯩ ꯁꯣꯝ ꯅꯥꯀꯟꯗꯁꯨ ꯑꯗꯨꯝ ꯁꯤꯒꯤ ꯁꯦꯟꯇꯔꯒꯤ ꯃꯌꯥꯏꯒꯤ ꯁꯤꯒꯤ ꯂꯪꯁꯦ ꯁꯤꯒꯤꯁꯤꯗ ꯑꯩꯈꯣꯏꯅ 3 crochet in 1 stitch ꯍꯥꯏꯗꯤ ꯃꯈꯣꯡ ꯑꯃꯗ ꯑꯩꯈꯣꯏꯅ ꯂꯪ 3 ꯍꯥꯏꯗꯤ ꯃꯈꯣꯡ ꯑꯃꯗ ꯑꯩꯈꯣꯏꯅ ꯂꯪ 3ꯂꯛ ꯊꯤꯟꯕꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯣꯚꯜ ꯁꯦꯞ ꯁꯨꯃꯥꯏꯅ ꯂꯥꯛꯀꯗꯣꯏꯅꯦꯕ ꯁꯤ ꯑꯣꯚꯜ ꯁꯦꯞ ꯑꯗꯨꯝ ꯍꯧꯖꯤꯛ ꯂꯥꯛꯑꯕꯅꯦ ꯑꯗꯣ ꯑꯣꯚꯜ ꯁꯦꯞ ꯁꯨꯃꯥꯏꯅ ꯂꯥꯛꯀꯗꯣꯏꯅꯦꯕ ꯑꯗꯨ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯣ ꯃꯌꯥꯝꯒꯤ ꯃꯇꯝ ꯑꯩꯅ ꯈꯤꯇꯪ ꯁꯦꯞ ꯇꯧꯅꯅꯕ ꯍꯥꯏꯗꯅ ꯑꯩꯅ ꯑꯣꯜꯔꯦꯗꯤ ꯂꯣꯜꯂꯒ ꯂꯩꯔꯕꯅꯦ ꯁꯤꯗ ꯑꯗꯣ ꯑꯩꯈꯣই ꯍꯧꯖꯤꯛ ꯀꯃꯥꯏꯅ ꯐꯣꯠꯀꯦ ꯍꯥꯏꯕꯗꯣ ꯐꯣꯠꯄꯒꯤ ꯃꯑꯣꯡꯗꯣ ꯑꯩ ꯃꯌꯥꯝꯗ ꯎꯠꯆꯔꯛꯑꯒꯦ ꯑꯗꯣ ꯐꯣꯠꯄꯁꯦ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯃꯅꯤꯡꯂꯣꯝꯗꯒꯤ ꯐꯣꯠꯀꯗꯕ ꯃꯅꯤꯡꯁꯦ ꯁꯤꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯃꯌꯥꯝꯅ ꯑꯄꯥꯝꯕ ꯁꯥꯏꯗ ꯑꯗꯨꯝ ꯑꯣꯏꯍꯟꯕ ꯌꯥꯏ ꯁꯣꯝ ꯑꯣꯏꯍꯟꯕ ꯌꯥꯏ ꯁꯣꯝ ꯑꯣꯏꯍꯟꯕ ꯌꯥꯏ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯕ ꯁꯥꯏꯠꯅꯤꯁꯦ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯁꯨꯃꯥꯏꯅ ꯂꯩꯕ ꯄꯣꯠꯅꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯕ ꯁꯥꯏꯠꯅꯦ ꯀꯔꯤꯝ ꯈꯦꯠꯅꯕ ꯂꯩꯇꯦ ꯁꯥꯏꯠꯁꯦ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯁꯥꯏꯠꯁꯦ ꯑꯩꯅ ꯆꯞ ꯃꯥꯟꯅꯩ ꯁꯤ ꯑꯩꯅ ꯐꯣꯠꯀꯗꯣꯏꯕ ꯃꯐꯝꯁꯦ ꯑꯩꯒꯤꯗꯤ ꯁꯣꯝꯗ ꯑꯣꯏꯅ ꯃꯃꯥꯡ ꯑꯣꯏꯍꯜꯂꯒꯦ ꯑꯗꯨꯒ ꯁꯣꯝꯅ ꯃꯅꯤꯡ ꯑꯣꯏꯍꯜꯂꯒꯦ ꯑꯗꯣ ꯁꯤꯅꯤ ꯑꯗꯨꯒ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯔꯣꯡ ꯁꯥꯏꯠꯅꯤꯀꯣ ꯁꯤꯅ ꯑꯗꯨꯒ ꯔꯣꯡ ꯁꯥꯏꯠꯁꯤꯅ ꯃꯅꯨꯡ ꯊꯪꯉꯒ ꯁꯤꯁꯤꯅ ꯃꯌꯦꯛꯁꯦ ꯃꯌꯥꯝ ꯎꯕꯤꯔꯦꯗꯅ ꯇꯣ ꯁꯤꯁꯤꯅ ꯃꯌꯦꯛꯁꯦ ꯑꯩꯈꯣꯏꯒꯤ ꯈꯔ ꯔꯣꯡ ꯁꯥꯏꯠꯅꯤꯅ ꯐꯖꯗꯕꯗꯣ ꯁꯤꯒꯤꯁꯤꯅ ꯃꯌꯦꯛꯁꯦ ꯐꯖꯅ ꯁꯨꯃꯥꯏꯅ ꯇꯥꯕꯅꯦ ꯑꯗꯣ ꯁꯤꯒꯤꯁꯤꯅ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯃꯃꯥꯡ ꯊꯪꯍꯟꯕ ꯑꯗꯨ ꯂꯩꯔꯦ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯍꯧꯔꯁꯤ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯨꯗ ꯄꯥꯜꯂꯛꯀꯗꯣꯏꯁꯦ ꯑꯩꯅ ꯁꯤꯒꯤ ꯂꯣꯛꯁꯤꯅꯦꯕ ꯄꯥꯜꯂꯛꯀꯗꯣꯏꯁꯦ ꯍꯥꯏꯗꯤ ꯁꯤꯒꯤ ꯂꯣꯛꯁꯦ ꯄꯥꯟꯕꯁꯤꯅ ꯄꯣꯠꯁꯦ ꯌꯥꯝ ꯌꯦꯡꯕꯗ ꯂꯨꯛꯇ ꯌꯥꯝ ꯐꯖꯕ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯂꯛꯖꯔꯤ ꯑꯣꯏꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯍꯜꯂꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯐꯣꯠꯂꯁꯦ ꯃꯌꯥꯝ ꯑꯩ ꯂꯣꯟꯕ ꯍꯧꯔꯛꯑꯒꯦ ꯁꯤ ꯐꯣꯠꯄꯁꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯁꯦꯟꯇꯔ ꯁꯤꯗ ꯂꯩꯔꯤꯕ ꯁꯦꯟꯇꯔꯁꯤꯗꯒꯤ ꯁꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯃꯌꯦꯛ ꯊꯣꯛꯏꯁꯦ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯁꯦꯟꯇꯔꯁꯤꯗꯒꯤ 1 2 3 4 ꯁꯨꯕꯗꯒꯤ ꯂꯣꯜꯂꯛꯀꯦ ꯑꯩꯅ 4 ꯁꯨꯕꯁꯤꯗꯒꯤ ꯐꯣꯠꯂꯛꯀꯦ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯣ ꯐꯣꯠꯄꯁꯦ ꯑꯩꯈꯣꯏꯅ ꯁꯤꯗꯒꯤ ꯍꯧꯔꯗꯤ ꯁꯣꯝ ꯅꯥꯀꯟꯗꯁꯨ ꯂꯪ ꯑꯃ ꯇꯠꯂꯅꯤ ꯑꯗꯩ ꯁꯣꯝ ꯅꯥꯀꯟꯗꯁꯨ ꯂꯪ ꯑꯃ ꯇꯠꯂꯅꯤ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏ ꯐꯕ ꯃꯑꯣꯡꯗ ꯐꯣꯠꯄꯁꯦ ꯀꯗꯥꯏꯗꯒꯤ ꯍꯧꯒꯗꯒꯦ ꯍꯥꯏꯕꯗ ꯁꯤꯒꯤ ꯃꯇꯥꯏꯁꯤꯗꯒꯤ ꯍꯧꯔꯛꯀꯗꯕ ꯑꯩꯈꯣꯏꯅ ꯍꯧꯕ ꯀꯥꯟꯗ 1 2 3 4 ꯁꯤ ꯂꯩꯔꯦ ꯁꯣꯝ ꯅꯥꯀꯟꯗ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯂꯩꯒꯗꯕ ꯍꯧꯔꯁꯤ ꯃꯌꯥꯝ ꯑꯗꯣ ꯁꯤꯒꯤ ꯌꯦꯡꯕꯒꯤꯗꯤ ꯁꯤꯒ ꯂꯥꯞꯅꯕꯁꯤꯒꯤ ꯑꯗꯨꯝ ꯃꯑꯣꯡ ꯌꯦꯡꯉꯒ ꯁꯥꯏꯖꯁꯦ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯂꯣꯟꯕ ꯍꯧꯕ ꯌꯥꯔꯦ ꯁꯨꯃꯥꯏꯅ ꯇꯧꯔꯁꯤ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯍꯧꯔꯛꯑꯒꯦ ꯑꯩꯈꯣꯏꯅ ꯁ꯭ꯂꯤꯄꯔ ꯐꯣꯠꯈꯤꯕꯗ ꯑꯗꯒꯤ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯐꯣꯠꯈꯤꯕꯗꯣ ꯑꯗꯨꯗꯨꯒ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯒꯤ ꯃꯑꯣꯡꯗ ꯁꯤꯒꯤꯁꯨ ꯑꯩꯈꯣꯏꯅ ꯐꯣꯠꯇꯣꯏꯕꯁꯦ ꯁꯨꯃꯥꯏꯅ ꯂꯩꯔꯅꯤ ꯂꯪꯁꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯧꯁꯜꯂꯛꯄ ꯁꯨꯃꯥꯏꯅ ꯂꯧꯁꯜꯂꯛꯀꯅꯤ ꯑꯗꯨꯒ ꯑꯗꯨꯝ ꯐꯣꯠꯄ ꯁꯤꯗ ꯀꯩꯝꯇ ꯀꯩꯅꯣ ꯇꯧꯗꯦ ꯑꯇꯣꯞꯄ ꯃꯌꯦꯛ ꯅꯨꯡꯅꯦ ꯀꯩꯝ ꯆꯪꯈꯤꯕ ꯂꯩꯇꯦ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯁꯨꯃꯥꯏꯅ ꯂꯩꯕ ꯂꯪꯁꯦ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯂꯧꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ
시기 sida leiriba langsido samana na samana aduga sigi ju sil ani mak sida leiriba lang ani se pulamna photba nataba manung nang thang se khakta phot samana sini me sidaina koina photoi je dai wo phot ke da ha ba doi me am do sarake ai tak sarake me am da silai samai ta phot pasina ngasagi koina haukiba sida haukiba do adugi chap manana sida loisan da ba me kuin haji phot ki bodo sida leire samana leire samana kun hang ka kana ju bek se samana manu ni samai le yam manu ga siam chaw ni me bayam na piki kana ga di khanbi ru ma siam chaw ni samai leire aduga koi haji lok ha ta je de lok se sigi sida makha oi ke toine adana si makha gi je koina samai na namma ga hapadi yam kaino hapa yai to budu samai na hapa da di lang je chaw ni na yam kuina chatlo e du na koina sigi masagi lang se sigi koina sigi lang se na ta ba sigi mo color se na ta ba sigi masagi lang se si khara long jit lo ra ga so ai lo ni siga to manana amajum lo ra ba ka ba ai ka e dugi matungda sigi sida samana ayo thamba aduga amajida ju samana samai loksana thamba samana ni samai loksan do ni kamera to samana samai loksana thambirani aduga loksana matungda ngasai gi sigi sina nan thonglak tanaba ai hukse hasi ja hapsan biraba samana samana hapani aduga sigi je nan thonglak tanaba sinam jalawa se samana samai le ni ma si matungda koina sigi sina mathaglomni ko yaji to doise sigi center sida hapda na sida hapani si hapa se kamai to geda aina chomna kadagi hana thido akadune manung lomdagi samai thilage center sida thile le center sida ge ni option doise samana ani je makhalom thang magi na sai lang ani akoina hajan gi bodo dugi lang ani se ni jingjan lagi somna kanda leo me am to sinjal la toino kachu sumana sinjal ge de ko me center se ne ko me ya hap ki beta center se da hape do sidi ko na dam ai to la chen chen bi ai samana hape du mathangda sigi se ko ya ko ma pasana samana ba mangda tinto serve me tinto ya ani je mo chingjal lage manungda
ꯑꯅꯤꯃꯛ ꯁꯤꯡꯖꯜꯂꯦ ꯁꯨꯃꯥꯏꯅ ꯁꯤꯡꯖꯜꯂꯦ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯁꯤꯡꯖꯜꯂꯦ ꯁꯨꯃꯥꯏꯅ ꯍꯥꯞꯄꯤꯅꯦ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤꯗꯣ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯄꯣꯠꯁꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯇꯥꯏꯠ ꯑꯣꯏꯅ ꯀꯤꯗꯣꯏꯅꯦ ꯑꯗꯨ ꯃꯇꯨꯡꯗ ꯁꯤꯒꯤꯁꯦ ꯑꯩꯅ ꯈꯔ ꯐꯥꯛꯇꯣꯛꯀꯗꯕ ꯑꯗꯣ ꯑꯩꯅ ꯐꯥꯛꯇꯣꯛꯑꯦ ꯑꯗꯨꯒ ꯁꯤꯒꯤꯁꯤꯅ ꯃꯌꯥꯏꯗ ꯆꯞ ꯆꯥꯅ ꯃꯌꯥꯏꯁꯤꯗ ꯁꯤꯒꯤ ꯃꯌꯥꯏꯁꯤꯗ ꯈꯤꯇꯪ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯈꯔ ꯄꯤꯛꯁꯜꯍꯜꯂꯒ ꯁꯨꯃꯥꯏꯅ ꯂꯪꯁꯦ खर कलपना दम नमजलनी समाना नमजनबीबा सिंगने माना तौदोइने फोद्रीने से खितंग लूज होइबे वाले सुमाइना लेदोइने मैम मैम अगर ngसाइ मरी फोटखिबदो सिदा लैरे कोइना मथकि पार्ट फोटखिबदो सिदा लोइ लैरे अदो सि येंबा कांदा याम फजे मैम नजु बिरमनि तो से समाइना लैरे बैग से साइकेल से अदो आई मैम दा सि उचरागे अखोइना कमाइ तौरगा पुगे खोके का हाइबदो मैम सिदा लैजरे बैग तो येंबा कांदा कोइ याम लक्जरी होइबा अदुगा कोइना युंगी लाइटिंग कोइरंबा अदै युंगी थबक थोरम चटपा कांदा दुम से कोइना दुम पुबदा येंबदा याम फजै से मैम नजु बिरमनि से सिनी द बैग की साइज से याम पंचाउदी चाउबा मते अदुबु से कोइ मोबाइल अमा अदगिदि दुम कोइना अदुम एंकल चिपकुंबा कइगुंबा दुम हापगा दुम सिजिनबा अदुम कोइना पुबा यागनि से मैम उबिरना से तो येंबदा याम फजै अदो इसी हाइरेगा मयामदगी ए वीडियो से लोइसनजरगे अदो मथांगी वीडियो दा मु कोइ उनरसे वीडियो से एजुकेशन पर्पस की दमता सेमजबनी मयामना नुसिबदन पुनिंग थौगतबियो चैनल असिबु सब्सक्राइब तौबियो लाइक तौबियो